ꯍꯧꯖꯤꯛ ꯂꯥꯛꯆꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯦꯡ ꯌꯦꯟꯖꯔꯤꯕꯁꯤ ꯊꯧꯕꯥꯜ ꯑꯊꯣꯛꯄꯝ ꯋꯥꯔꯗ ꯅꯝꯕꯔ 7ꯒꯤ ꯑꯗꯨꯒꯨꯝꯂꯕ ꯆꯦꯡ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯆꯦꯡ ꯌꯦꯟꯖꯕꯅꯤ ꯈꯥꯡꯉꯕꯣꯛ AC ꯄꯣꯂꯤꯡ 35/44ꯒꯤ ꯑꯗꯨꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯆꯦꯡ ꯌꯦꯟꯕꯒꯤ ꯊꯧꯔꯝꯅꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯠꯇꯨꯅ ꯑꯉꯥꯡꯁꯤꯡꯒꯤ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯊꯨꯡꯐꯝ ꯊꯣꯛꯄ ꯚꯣꯇꯔꯒꯤ ꯊꯨꯡꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯌꯦꯟꯖꯕꯅꯤ ꯌꯨꯝꯗ ꯆꯠꯂꯒ ꯆꯦꯡ ꯌꯦꯟꯕꯁꯦ ꯑꯩꯈꯣꯏ ꯉꯔꯥꯡꯗꯒꯤ ꯍꯧꯖꯕꯅꯤ ꯑꯩꯈꯣꯏ ꯉꯔꯥꯡꯗꯒꯤ ꯌꯦꯟꯕ ꯍꯧꯖꯕꯅꯤ ꯚꯣꯇꯔ ꯈꯨꯗꯤꯡꯒꯤ ꯉꯔꯥꯡ ꯌꯦꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ KG 5 ꯌꯦꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯁꯤ ꯑꯉꯥꯡꯁꯤꯡꯒꯤ ꯑꯃꯨꯛ ꯉꯁꯤ ꯆꯦꯡ ꯈꯔ ꯂꯥꯛꯄ ꯑꯗꯨꯗꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯌꯨꯝꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯑꯃꯨꯛ ꯑꯋꯥꯠ ꯑꯄꯥꯁꯤꯡꯗꯣ ꯑꯉꯥꯡ ꯂꯩꯕ ꯏꯃꯨꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯁꯄ꯭ꯂꯤꯃꯦꯟ ꯑꯣꯏꯅ ꯉꯁꯤ ꯑꯁꯤ ꯑꯃꯨꯛ ꯌꯦꯟꯖꯕꯅꯤ खगला लाथोनो ꯃꯌꯥꯝꯒꯤ ꯊꯕꯛ ꯇꯧꯕꯁꯤ ꯀꯝꯄ꯭ꯂꯦꯟ ꯃꯛꯇꯅꯤ ꯑꯗꯨꯅꯤ ꯂꯝ ꯑꯃꯒ ꯆꯦꯡ ꯈꯣꯏꯍꯟ ꯃꯥꯟꯅꯗꯦ ꯑꯩꯈꯣꯏꯅ ꯌꯦꯟꯖꯔꯤꯕ ꯅꯤꯌꯣꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯅꯤꯌꯣꯝꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯕ ꯑꯩꯈꯣꯏ ꯌꯨꯝ ꯍꯣꯡꯈ꯭ꯔꯕ ꯁꯤꯗ ꯄꯤꯗꯕ ꯑꯗꯨꯗꯨꯒ ꯌꯨꯝꯗ ꯑꯔꯩꯕꯁꯤꯡꯁꯦ ꯖꯤꯕ ꯀꯟꯅꯅꯕ ꯂꯩꯇ ꯂꯥꯏꯔꯁꯤꯡꯗ ꯑꯩꯈꯣꯏꯅ ꯄꯤꯖꯦꯅ ꯑꯩꯈꯣꯏ ꯂꯦꯞꯅꯕꯅꯤ ꯑꯗꯨꯕꯨ ꯀꯝꯄ꯭ꯂꯦꯟ ꯇꯧꯅꯕꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯌꯨꯝ ꯍꯣꯡꯈ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯕꯣꯠꯇꯤ ꯊꯥꯗꯔꯤ ꯆꯦꯡ ꯐꯪꯐꯝ ꯊꯣꯛꯏꯅ ꯍꯥꯏꯕ ꯀꯝꯄ꯭ꯂꯦꯟ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯌꯥꯅꯕ ꯆꯦꯡꯁꯤ ꯂꯦꯝꯃꯒꯗꯤ ꯃꯈꯥ ꯇꯥꯕ ꯑꯃꯨꯛ ꯈꯟꯅꯖꯈꯤꯒꯅꯤ ꯑꯉꯥꯡꯅꯤ ꯅꯣꯏ ꯄꯔꯦꯡ ꯂꯦꯞꯄꯨ ꯈꯒ ꯂꯥꯞꯊꯣꯛꯑꯒ ꯑꯉꯥꯡꯁꯤꯡꯒꯤ ꯑꯅꯤ ꯂꯦꯝꯍꯧꯔꯤꯁꯤ ꯄꯤꯅꯕ ꯇꯧꯕꯅꯤ ꯑꯗꯨ ꯅꯤꯌꯣꯝ ꯆꯨꯝꯃꯦꯕꯗꯣ ꯑꯥꯗ ꯁꯤꯗ ꯑꯩꯈꯣꯏ ꯄꯥꯎꯁꯤꯗ ꯌꯥꯎꯗ꯭ꯔꯦꯕ ꯌꯦꯔꯣꯒ ꯕꯦꯠꯀ ꯂꯣꯏꯔꯦ ꯀꯗꯥꯏ ꯌꯦꯔꯣꯒ ꯕꯦꯠꯀ ꯂꯣꯏꯔꯦ खगा हंदबा अंगांग यामबदुना अदम खगा अदम हेंजल ꯑꯩꯈꯣꯏꯒꯤ ꯁꯥꯏꯗ ꯂꯩꯔꯤꯕ ꯂꯩꯀꯥꯏꯁꯤꯡ ꯑꯉꯥꯡꯁꯤꯡ ꯁꯤꯒꯤ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯂꯦꯝꯍꯧꯕ ꯆꯦꯡ ꯈꯔ ꯌꯦꯟꯕ ꯂꯥꯛꯆꯔꯤ ꯑꯗꯨꯅ ꯌꯨꯝꯒꯤ ꯌꯥꯔꯒꯗꯤ ꯃꯤꯑꯣꯏ ꯑꯃꯃꯝꯇꯪ ꯊꯣꯛꯄꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯆꯣꯡꯉꯣꯏꯒꯤ ꯃꯤ ꯊꯣꯛꯄꯤꯔꯛꯂꯣ 원잘 내나 이염염다.
ꯃꯃꯥꯡ ꯑꯗꯨꯋꯥꯏꯗ ꯑꯃꯨꯛ ꯍꯥꯏꯐꯦꯠ ꯂꯥꯎꯔꯣ ꯃꯤ ꯁꯠ ꯁꯠ ꯊꯣꯛꯂꯛꯅꯕ ꯃꯇꯝ ꯀꯨꯏꯗꯕꯤꯗ ꯂꯩꯀꯥꯏꯁꯤꯡ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯉꯔꯥꯡ ꯋꯥꯠꯍꯧꯕ ꯑꯉꯥꯡꯁꯤꯡꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯆꯦꯡ ꯈꯔ ꯈꯔ ꯑꯣꯏꯔꯁꯨ ꯄꯤꯖꯕ ꯌꯥꯔꯤꯕ ꯇꯧꯕꯁꯦ ꯌꯦꯡꯕ ꯂꯥꯛꯆꯔꯤ ꯑꯗꯨꯅ ꯊꯣꯡꯒꯥꯟꯗ ꯊꯣꯛꯄꯤꯔꯛꯇꯨꯅ ꯍꯥꯏꯔꯤꯕ ꯆꯦꯡꯁꯤꯡ ꯑꯁꯤ ꯂꯧꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯖꯒꯦ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤ ꯊꯣꯡꯒꯥꯟꯗ ꯊꯣꯛꯄꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯃꯨꯛꯀꯁꯨ ꯅꯤꯡꯁꯤꯡꯖꯒꯦ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯑꯉꯥꯡꯁꯤꯡꯒꯤ ꯆꯦꯡ ꯌꯦꯟꯕ ꯂꯥꯛꯆꯔꯤ ꯑꯗꯨꯅ ꯊꯣꯡꯒꯥꯟꯗ ꯊꯣꯛꯄꯤꯔꯛꯎ ꯊꯣꯛꯄ ꯃꯇꯝꯗ ꯃꯤ ꯑꯃꯃꯝ ꯊꯣꯛꯄꯤꯔꯛꯎ ꯏꯔꯥꯡ ꯌꯥꯝ ꯐꯠꯇꯦ khagala lathonu hꯧꯖꯤꯛ ꯌꯦꯡꯖꯔꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯂꯩꯀꯥꯏꯒꯤ ꯋꯥꯠꯂꯛꯄ ꯃꯈꯥ ꯂꯥꯏ ꯂꯩꯀꯥꯏ ꯁꯤꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯆꯦꯡ ꯂꯧꯕ ꯊꯨꯡꯈ꯭ꯔꯩ ꯑꯗꯨꯒ ꯆꯦꯡ ꯂꯧꯕ ꯊꯣꯛꯄ ꯃꯇꯝꯗ ꯌꯥꯔꯤꯉꯩ ꯃꯤ ꯑꯃꯃꯝ ꯑꯣꯏꯅ ꯊꯣꯛꯄꯤꯔꯛꯀꯅꯨ ꯍꯧꯖꯤꯛ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ COVID-19ꯒꯤ ꯂꯥꯏꯅꯥ ꯑꯃ ꯂꯩꯕꯅꯤꯅ ꯌꯥꯔꯒꯗꯤ ꯃꯤꯑꯣꯏ ꯑꯃꯃꯝ ꯑꯣꯏꯅ ꯊꯣꯛꯄꯤꯔꯛꯀꯅꯨ ꯑꯗꯨꯒ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯍꯧꯖꯤꯛ ꯑꯉꯥꯡꯁꯤꯡꯒꯤ ꯑꯍꯟꯁꯤꯡꯒꯤ ꯄꯤꯔꯕ ꯃꯇꯨꯡꯗ ꯑꯉꯥꯡꯁꯤꯡꯒꯤ ꯆꯦꯡꯁꯤꯡ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯋꯥꯔꯗꯀꯤ ꯃꯦꯝꯕꯔ ꯌꯥꯎꯅ ꯍꯧꯖꯤꯛ ꯆꯦꯡꯁꯤꯡ ꯑꯁꯤ ꯌꯦꯟꯕ ꯂꯥꯛꯆꯔꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯊꯣꯡꯒꯥꯟꯗ ꯊꯣꯛꯄꯤꯔꯛꯇꯨꯅ ꯆꯦꯡꯁꯤꯡ ꯑꯁꯤ ꯂꯧꯕꯤꯔꯛꯅꯕꯒꯤꯗꯃꯛꯇ ꯁꯤꯟꯖ ꯂꯥꯛꯆꯔꯤꯕꯁꯤꯡꯒꯤ ꯃꯩꯇꯩꯗꯒꯤ ꯅꯤꯡꯁꯤꯡꯖꯔꯤ chêng lâu vừa lạc phí đi vợ mày ăn xanh mới lại cây gì nó đi em thôi hꯧꯖꯤꯛ ꯌꯦꯡꯖꯔꯤꯕꯁꯤꯅ ꯂꯥꯏꯔꯝ ꯂꯩꯀꯥꯏ ꯄꯔꯦꯡꯅꯤ 맞아요. ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯤꯡ ꯌꯦꯡꯖꯔꯤꯕꯁꯤ ꯑꯩꯈꯣꯏ ꯂꯥꯏꯔꯝ ꯇꯨꯔꯦꯟ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯑꯇꯣꯞꯄ ꯃꯈꯥꯒꯤ ꯖꯒꯥ ꯌꯧꯁꯤꯟꯖꯔꯛꯂꯦ ꯍꯧꯖꯤꯛ ꯆꯦꯡ ꯂꯧꯕ ꯍꯧꯖꯤꯛ ꯂꯦꯞꯇꯅ ꯊꯨꯡꯅꯔꯤ ꯃꯌꯥꯝ
Môi hôm mồi ngon ꯖꯦ ꯑꯉꯥꯡ ꯑꯅꯤ ꯑꯃꯁꯨ ꯑꯩꯈꯣꯏꯒꯤ ꯆꯦꯡ ꯂꯧꯕ ꯊꯣꯛꯅꯔꯤ ꯅꯣꯏ ꯈꯔ ꯈꯔ ꯂꯥꯞꯊꯣꯛ ꯈꯔ ꯈꯔ ꯂꯥꯞꯊꯣꯛ gãy lên Kenalnya. Namanya nak khutang galo khutang galo ya khutang galo ada Kumar Kenal. aku saya masuk Bago siya Qualification number 35 by Putti Kobe. Betul sekali kebarangan si Ada masak ini tuh masak api on jangan Hei kutukan apa ini prem Kalau aja ni mai ko aja Mi mesin na na suruh busa Pas nang ni busin to nang anu ni busin hui Itu kan dia situ aja Sonda lak tu ni Angang ni na cahum di angang tu puthorakan apa Nãy chú hai đuổi em quên cái lối chào đã. Anu na tu cahum tu Betul sendiri setelah Kau boleh thuruk yang ni Ai na sada pura apa sang mo yare Cái nó uống cái ủ bây giờ quên cái tàu tầm này. Anu na thorakan apa Yaw ini sih Tin tàu của tôi bây giờ lấy đi cái phone nhau rồi chiên tôi pura ayo ni Chỉ sai cái vải mà ngang cái tàu này nang tàu rồi này Pinoy tàu không tay ra ni mà tận đi Kau betul ke bro? Ya, ama kok. Ama kok. Ada haro masih itu haro me kan le. Ahum ani le kan ahum tidu ne ba. Pura kan nang. Kanga ba? Kari la. Malum to ho. Umar itu ahum ako. Ani le bene nga. lakukan pembangunan kota juga anang kaya lagi Moi ha. Moi ga action lo mo. Listing. Moi mu lo mo yo. ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯆꯦꯟ ꯌꯦꯡꯕ ꯂꯥꯛꯆꯔꯤ ꯃꯔꯝ ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯟꯅ ꯅꯤꯡꯁꯤꯡꯖꯔꯤ ꯉꯔꯥꯡꯗꯒꯤ ꯍꯧꯅ ꯆꯦꯡ ꯌꯦꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯉꯔꯥꯡ ꯑꯍꯜꯁꯤꯡꯒꯤ ꯑꯣꯏꯕ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯁꯤ ꯑꯁꯤ ꯈꯥꯇꯦꯡꯕꯥꯏ ꯕꯥꯏ ꯐꯣꯔꯇꯤꯒꯣꯔ ꯀꯦꯟꯁꯤꯒꯤ ꯑꯣꯏꯕ Honorable MLA Sujakumari makhluk yang terjadi bersih sing arang arang sing kilo rumah tu dah demo ribu kara si angang sing kita kita yang belak sering malam badana mama ibi mau topi rakuna yang jadi bersih ngasih pulau bila napa hakana hana dan sing jari Namun mohon apa? Mohon. Lesem mohon. Sungguh.
ꯌꯨꯝꯂꯣꯝꯗꯒꯤ ꯄꯥꯎ ꯑꯃꯃꯝ ꯄꯥꯏꯕꯤꯗꯨꯅ ꯆꯦꯡꯁꯤꯡ ꯑꯁꯤ ꯂꯧꯕꯤꯔꯕ ꯌꯥꯒꯅꯤ ꯚꯣꯇꯔ ꯆꯟꯒꯗꯕ ꯑꯉꯥꯡꯁꯤꯡ ꯆꯦꯡ ꯌꯦꯟꯕ ꯂꯥꯛꯆꯔꯤ 사이딩 걸어 사이딩 걸어 이 레이 사장이고 아이고 잘만 뒤집어드네. 야야야. 살려봐. 살리래 로이래. 산채리 이래 구피에리 이래. 라마니 이래 로이래. 저목이 하나 아니. 왕캠. 바봉기야 바봉기. 나는 장가는 못 가고 가져가. 아이고 안 봐. 우비에도 봐.